धर्म आरिब पोट असे इंडिपेंडेंट पोट नि कनागुम्बना करम धर्म चलिबा मसी मागी मागी ओइबो वाफम दि इंडिविजुअल वानी मसाना पामतु मसाना चली अदुगा धर्म अमता हुल्लु हाइबा करी अमता लेते धर्म पुनमक्सु मागी मागी लाइला सु अमति ताकपी तंबीरकपा अदुगी मतुंग इना चुम्मी हाइना चतनरिबा ngaktani इंटरफेयर तौनिंगाय कैसु लेते धर्म अमता की फै हाइना अमता अमा बु हुन्नबगी मथौ लेते दैट इज totally wrong. So karigumba dharma amaki manung dalairaga atopa dharma na yana ba haina chat pataraga di mauda something criticize winningai laki hojik khudam waina harbada Bollywood ta Muslim actors sing marakta khwaidagi maming chatli se Salman Khan, Shahrukh Khan, Saif Ali Khan amadi Amir Khan makhoi asini Khan kaina makhoi maming sitakpada Muslim ki maming nina makhoi ase Muslim ki matung inna dharma ki matung ina chatlam gani haibadi khangba adubu makhoi lawriba nupi sing asu loina Muslim sing nati aduga makhoi se public appearance ta amasung public yanaba ki tamakta Muslim ki dharma di thingba aduga murti puja latpa murti katpa mandiri chatpa ama tawse masi loina tawba ngaktani aduga Shahrukh Khan oi di event mak na haido ini di public ta interview da maludi nangi nacha sing asa asi kari dharma chatli haina haima taw mak hai aigi cha akhoi di Indian ni amasung Muslim haiba mutu ta de school da aigi cha da nangi dharma kai no what is your religion hangbada aina hayu hai kimati akhoi di Hindustani religion na Muslim na Hindu aduga mongne aduna Salman Khan ko ise ma ki mapa Salim Khan ko aduna makhoi se loina imung da murti thamaka latpa makhoi da Muslim ni haina ming na takchar ga so makhoi gi dharma makhoi gi karma tawri mong mataw aduna Muslim ki chat na bide amata leitraba aduguma type ki kanglup ni si so video asira thamjaning ni se Shahrukh Khan gi matag dani amasung Shahrukh Khan asidi khwaidagi chawba Bollywood ki actors singi manung da amani amasung khoi se super actor hairini so maki machanupa Aryan Khan maki masi drugs ke related su naina ki yaw bani so makhoi sina Aryan Khan na min Shahrukh Khan na Wishky की कंपनी में ब्रांड में लॉन्च तौरे ब्रांड असे ममिंग ड्यूअल इंसेप्शन को इसनी मसी की ब्रांड असे विस्की असे प्रमोट तौबगी दमकता मफम फम क्या दा शाहरुख खान मॉडलिंग उत की प्रोग्राम क्या पांगथोक की अमसुंग न्यूयॉर्क ता विस्की की ब्रांड की करम्बा विस्की न फारी बनो हाइबा असे की अवार्ड फंक्शन सेरेमनी ता मा की ड्यूअल इंसेप्शन असे मसी हाई क्लास के पोट ओय मारे अमसुंग अवार्ड क्या सु फंखरे हारी पोट असे यू थक हारी से इवेंट धर्म पुनमक न थिंगी पोनी धर्म आमतना क्रिश्चियन होइगरा ना हिंदू होइगरा ना मुस्लिम्स होइगरा यू थकपा हाइबसे यू ना मी मंगहली हाइबसे मसे हाइनरि बवानी अमसु हारिबो पोट असे ह्यूमैनिटी की डिस्टर्बेंस ह्यूमैनिटी की हार्मनेस ओइबो पोरकपा धर्म tada you think they have a shahib gamlo yes masi kana gombana hidak makhala mani masina khara entertainment to ngami haiduna khaga thakna wani adu muslim di masi completely touch powder maming powder low nate amasung adubu muslim kaya dangne hojik thakna rise thakna de haibian ti yade haibitun heli so adu gomba yadaba pot from the Shahrukh Khan Aryan Khan ade haiba mi mityang mang di muslim gi maming amadi brand gum tawba adubu tawthorak pana muslim ki islam da yadaba thabak Wishky ka puthok ka harisa masini Shahrukh Khan hoi ki thabak ase aduna masidi ki clear takle makhoi ase Shahrukh Khan hoigera Salman Khan hoigera masi humanity gi phabaki den makte destruction lom dari makhoi na tawrise makhoi na thabak kari gi haiba tab the end of time ta wine whisky hoigera any hoigera masi aduki matik popularly thakna kani madudi masi sarbat kumna cool drinks kumna mafam khudinga thalakani amasung masi bu arbida mother of all destruction hairibani yu hari se phatta bu punamaki mamani haidu yu thakpa hokrabadi madagi afaba lakani haiba leitrabani madu control da ai control tawi kai se oida buani yu bu amuktang aina thaki amasung matam chupada yu na ai bu thakrabani hainari pakhang kaya tatona satkraba adu kumba punsi amasung imung kya chahen kraba adu kumba pot hariba pot adu bu publicize ohandona amasung production puthokona mimang da utpa harise mesi humanity ki destruction tawba mini natradi kari oini mkhoi aduga experts sing da simasu hairi madudi whisky amadi wine ki marakta su difference lai whisky harise masi da semi se khoi ki jowgumba kai kai nam pot yam yawsina aduga masinda alcohol ki chang se yamba aduga wine asina angur na sabi ai khajur na sabi ai atopa pochei na sabi ai masida alcohol ki chang se khara wali whisky na head harmful hoide adu harmful putuni Shahrukh Khan hoina masi launch toraga prithvi ta masi pithak laga masi ki
best whisky brand company ki mapuni kan award ka lawri se aduga mayam mamang de clapping toraka pokhai ri se ngharau ri se hojik wang haji kaino ha matam ta Shahrukh Khan hoi ama mase ki dabra sinida ki dabra makoi se sir roidra amadi aikoi se sirabi matung da aina tawkhiba punamak asige accountable oini hari se madi dharma punamak ta hairabani aina karma tawradi karma afaba phangani haibse Hindu dharma gi machin da lonra wafam ni karma gi matungina aigi tungi punsi mapok ama kaina so Islam dharma danabu aina afaba toram le afaba pham da leini fataba toram le narak amadi amna chawna sasti phanglugani harise so afabani afaba pot yen bani afaba pot pithak pani haibasidi kanamana amu hairoi whisky ase so makoi ase ki debresini aduga miyoi bese mangali se yu pithak laga juwa sana halaga amadi concert ama mathu people mak istengau halaga tawbani so asigum pot ase makoi ki occupation oiri aduna makoi ase akoi ki role model di su hek oyati